ꯑꯍꯥꯟꯕ ꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯤ ꯂꯣꯡꯖꯝ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ. ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤ ꯂꯪꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ. ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ, ꯏꯉꯧ ꯉꯧꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯅꯤ. ꯅꯣꯡꯃ ꯂꯥꯏꯖꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯃꯤ. ꯂꯥꯏꯖꯅ, "ꯊꯥꯗꯣꯏ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯄꯥꯈꯠꯂꯤ." ꯊꯥꯗꯣꯏꯅ ꯑꯃꯨꯛ, "ꯅꯪꯗꯤ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ? ꯑꯦꯛꯖꯥꯝꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ. ꯅꯪꯒꯤ ꯍꯦꯛ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯔꯦꯡ ꯍꯣꯜꯗꯔ ꯑꯃꯁꯨ ꯐꯝꯂꯤꯗꯨꯕꯨ. ꯃꯉꯣꯟꯗꯒꯤ ꯀꯣꯛ ꯌꯦꯡꯃꯤꯟꯅꯧ ꯀꯩꯅꯣ." ꯂꯥꯏꯖꯅ ꯑꯃꯨꯛ, ꯐꯝꯕꯨꯗꯤ ꯐꯝꯃꯦꯕ. ꯑꯗꯣ ꯈꯪꯗꯦ, ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯑꯗꯣ ꯅꯪꯗꯤ ꯁꯕꯖꯦꯛ ꯀꯌꯥꯗꯤ ꯂꯣꯏꯔꯕ? ꯑꯩꯗꯤ ꯑꯃꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯣ." ꯊꯥꯗꯣꯏꯅ, "ꯑꯩꯕꯨꯗꯤ ꯑꯅꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦꯗ. ꯑꯗꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯁꯤꯜꯂꯣ. ꯑꯦꯛꯖꯥꯝꯒ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯂꯩꯖꯍꯧꯁꯅꯤꯀꯣ." "ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕꯗꯣ ꯂꯣꯏꯔꯦꯅ ꯍꯥꯏ. ꯑꯗꯨꯅ ꯍꯌꯦꯡ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯊꯣꯛꯂꯛꯑꯅꯤ. ꯆꯤꯆꯦꯅꯅꯦ ꯅꯪꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯝꯃꯤ. ꯀꯩꯅꯣꯃꯁꯨ ꯑꯃꯃꯝ ꯄꯤꯅꯤꯅ ꯍꯥꯏ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ." ꯂꯥꯏꯖꯁꯨ, "ꯂꯥꯛꯀꯦ. ꯑꯗꯣ ꯊꯥꯗꯣꯏ, ꯊꯦꯡꯖꯤꯜꯂꯛꯑꯅꯤ. ꯑꯩ ꯆꯪꯈ꯭ꯔꯒꯦ. ꯏꯃꯥꯅ ꯑꯃꯨꯛ ꯏꯁꯧ ꯊꯥꯗꯔꯅꯤꯕ." "ꯍꯣꯏ, ꯆꯪꯉꯣ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯄ ꯀꯥꯎꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯅ ꯊꯥꯗꯣꯏꯕꯨ ꯂꯩꯍꯧꯔꯤ. ꯂꯥꯏꯖꯁꯨ ꯆꯤꯟꯆꯠ ꯇꯧꯅ ꯈꯔ ꯂꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯀꯥꯎꯔꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯔꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯑꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒ ꯂꯥꯏꯖꯅ ꯊꯣꯡꯒꯥꯟꯔꯣꯝꯗꯒꯤ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯥꯟꯕ ꯂꯥꯏꯖꯒꯤ ꯃꯃꯥꯆꯧꯕꯤ ꯁꯪꯒꯤꯇꯥꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯂꯥꯏꯖꯅ ꯎꯔꯤ. ꯑꯗꯨꯗ ꯂꯥꯏꯖ ꯆꯪꯁꯤꯟꯗꯨꯅ, "ꯃꯥꯆꯧꯕꯤ, ꯅꯪꯗꯤ ꯑꯗꯨꯛ ꯁꯣꯡꯈ꯭ꯔꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕ?" ꯁꯪꯒꯤꯇꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯕꯦꯝꯃ, ꯁꯤꯗ ꯁꯨꯝ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯝꯕꯅꯤꯗ." ꯂꯥꯏꯖ ꯈꯪꯅꯤꯡꯅ, "ꯃꯥꯆꯧꯕꯤ, ꯀꯔꯤ ꯇꯧꯕꯩ ꯂꯥꯏꯅꯣ? ꯀꯅꯥ ꯀꯩꯗꯧꯔꯕ ꯌꯥꯎꯔꯒꯦꯕ?" ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯁꯪꯒꯤꯇꯥꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯗꯅ? ꯆꯠꯂꯣ, ꯑꯉꯥꯡꯅ ꯈꯪꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ. ꯆꯠꯂꯣ ꯁ꯭ꯋꯥꯏꯗ. ꯀꯨꯏꯅꯒꯅꯦ ꯂꯩꯔꯅꯨ ꯁ꯭ꯋꯥꯏꯗ." ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯖ ꯉꯁꯥꯏ ꯃꯈꯩ ꯃꯣꯃꯣꯟ ꯇꯧꯖꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯃꯥꯡꯈꯤ. ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯀꯔꯤꯅꯣ ꯈꯪꯗꯦꯕ. ꯀꯩꯗꯧꯔꯤꯅꯣ ꯍꯪꯕꯁꯤꯐꯥꯎ ꯌꯥꯗ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ. ꯁꯨꯃꯥꯡ ꯃꯄꯥꯗꯒꯤ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ. "ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯀꯥꯏ ꯂꯩꯒꯦ?" ꯃꯃꯥ ꯕꯦꯃꯦꯝꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ. "ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ? ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎ ꯂꯥꯛꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯀꯣ ꯃꯥꯆꯧꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯃꯥ?" ꯃꯃꯥ ꯕꯦꯃꯦꯝꯅ, "ꯂꯥꯏ ꯈꯨꯔꯨꯝꯍꯧꯏ ꯍꯥꯏꯕ? ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ." ꯕꯦꯃꯦꯝ ꯋꯥꯈꯜꯗ ꯀꯩꯅꯣꯃꯗꯤ ꯈꯜꯂꯤꯕꯅꯤ. ꯃꯤꯅ ꯉꯥꯡꯅꯕꯅ ꯁꯪꯒꯤꯇꯥꯁꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯖꯥꯠꯂ ꯍꯥꯏꯗꯨꯅ ꯕꯦꯃꯦꯝ ꯉꯥꯏꯍꯥꯛ ꯃꯪꯈꯤ. ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯂꯥꯏꯖꯅ ꯃꯃꯥ ꯕꯦꯃꯦꯝꯕꯨ ꯀꯧꯔꯛꯏ. "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯕꯦꯃꯦꯝꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ." ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯅ, "ꯑꯗꯣ ꯏꯃꯥ, ꯍꯌꯦꯡꯗꯣ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯆꯦ ꯑꯃ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯊꯣꯛꯂꯛꯀꯅꯤꯕ. ꯑꯩꯒ ꯊꯥꯗꯣꯏꯒꯤꯒ ꯀꯩꯅꯣꯃꯁꯨ ꯄꯤꯅꯤꯅ ꯍꯥꯏ. ꯄꯨꯡ 10ꯗ ꯂꯥꯛꯑꯣꯅ ꯍꯥꯏ. ꯑꯗꯣ ꯆꯠꯂꯨꯒꯦꯀꯣ ꯏꯃꯥ." ꯕꯦꯃꯦꯝꯁꯨ, "ꯍꯣꯏ, ꯆꯠꯂꯣ. ꯑꯗꯣ ꯂꯥꯡꯐꯥꯡ ꯆꯠꯇꯅ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ." ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯌꯥꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯍꯔꯥꯎꯕ ꯄꯣꯛꯏ. "ꯂꯥꯛꯑꯣ, ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃꯦꯝ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯂꯥꯏꯖꯒꯤ ꯃꯄꯥ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ. ꯆꯤꯡꯈꯩꯅ ꯆꯥꯛꯈꯨꯝꯔꯣꯝꯗ ꯆꯪꯂꯛꯑꯒ, "ꯃꯃꯥ, ꯏꯆꯥ ꯂꯥꯏꯖꯗꯤ?" "ꯃꯥꯒꯤ ꯀꯥꯗꯅꯦ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯤꯅ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕꯅꯤ."
Chingkhaina Oh phare phare ai su ngasi dine khara thengdokri ado icha LAIJA gi exam di karang kana taraba khanghau dine ko icha charok pa haibuse ngarang do ore boining ne pisak pik na lehobodo hositi class 9 ga kara arabani ne ado mapa ai kino mata haigi osai khoi bi mena thongalom dei changlak padane ai khoi mamangi pukri mapa sida isena lai khrum laga lehoin hai kai goi ba jano do bo Chingkhaina amo khangdine he nangoda ga kem hairam dro ai ngonda di kari so hairam de da Chingkhai khara saurap tawna moisune khara di hemale ado maina tawrido migi ingkhol manung da hekta changlaga kem ta so hairam daba moi khara dine lahalabani he Chingkhai asi hairam laga numidangi sak saraba matung da tumkhri mathangi numit ni LAIJA thada hoida sanada ba yam kana loisili Chingkhai di numit adu office satri magi office di pung 9 makhai da japani numitu di mana haukalak pada 8 makhai hedamli LAIJA losin baloiraduna chatlage haiduna tholakli mama mapa anida phajana hairam laba matungda thado heda lakli tasengna di Sangita magi mama matam amagi amaibi matik chana mahi hairabi amaibi aphaubi amadi tawgadabu mahedo aranba maongda sizinai Sangita dasto mama na piklingai dagi mahi tambi ba horakhibani hausikti Sangita mahi matik chana hairi Sangita hausik phauba mamita macha amata uba phangdribani mahakna phata phata aran ba maongda mahi kaya sizinaduna mibu ot neiba kaya ma horakhi haina balai miyoi badi masada thotru faubadi khangdi ude haibadoni Sangitana akiba leitana laitin sanariba asi hausik phauba makhadum chatharise mahaki nupa Santosh nasu athingba mata thamde madugi mahutta manau nupagi hingkolbu karam lakpadagi mahagi nupida insilibani somdana LAIJA thadoi hoida yauraduna thadoi imung manungda chatlage hairamlaga thadoi gi masina mahagi damak leirakpa phurit adu makhuna mana pairaduna yumlumda halami LAIJA yum yauri numidangi matamni LAIJA ningai dana tumli somdana Sangitana mahi kya thajinaknaba semsaba loiri Sangitana magi LAIJA sanafam ka aduda phamduna kachilda murum solaga laimu ama kauthoklami laimu dusu yam haraurami ngahan bekai phajalaga thamluraba ngasi kautorpa sida harauraduna ka aduda makhol amaga loinana koipai pairi laimu aduda Sangitana makhogi yum thangnana leiriba manau nupagi yumda aki akhang ta honanaba yatang pirami hai adugane nang aina la o haidri phauba lakpiyariko atopada ko chitlaga leibusu yariko laimu dusu ado aigi chakthakti kadai Sangitana laimu adugi machinsa khara kari no khara pija pithak piri aduga laimu adu Chingkhai hoigi yumtamna lakli lai amuba aduna yum aduge mathakta kakhattuna zingar aduda makut aduna khotpa horakli LAIJA na hektumliba ka adugi mathaktani laimu aduna leiribadu LAIJA mikap tholakpada tanja hek chanaruri mahakna karaidagi makholno tari baste haiduna ngihakti tumina tari ngihak leiraba matungda amu mapang thongromdagi nupi amana kauribado tara ami yumasibu kana leigi mi leibro yumasibu kana leigi LAIJA nga hekti kanano khana asuk thenglaba matam asidabu kauriba sibu khanduna lei adubu kobodi sunglebete aduna LAIJA mama po hokdoksira khalli aibu ima hokdoksirane hokdoroida mi nungaina tumlisibo tumjarasana LAIJA tapna phamudagi kumtharaktuna mapalda thorakli mahakna thongma pado hek yoroklaba matamdadi ngasa makhai me kauramba makhuldu chaplepi LAIJA su karisu thoina khalludi thongodo hanglaga kana lege haiduna thokla ami mahakna mapalda tholakpa matamdadi ure sumang matungi sambalai marak aduda nupa manba maongda ama leplaga leibadu LAIJA na asumna sole kaino ngasai kaurakpadadi nupi makhulda kaurakpani aduka kaino nupa hoina leiramisina kana hangbano kay haige numidang sida
Laimu adu amamba marakta leppi masak phasana uba natte. Laimu adu karimata lengba khotpa tawde chap lepdaga lei. Asamna tawraklaba asidadi Laijana khalli. Karina tawrisibo? Ase hariga imungdagi sumangromda tamna tamna kumtharai. Kanano nang kai haige hapano? Ase hariga sumasum changsila ami. Laimu adu handamukti masadu khara khara leng otpa haurakli. Laija chalambadagi chap lepi. Mahakna hek lepaga tunglomda kanagumba mi amana satkibagum tawi. Laija swai hek lawi. Karisu khalamdabani tawrakliba matau aduda Laija tung onthoktuda kanano haina yingi. Mana tung onthokpadadi karasu lairumba udi. Laijana abu mamay adu onthorakpa matamdadi ngasai kai sambal manakta lairamba nupa adusu lairamdri. Laija kiba asumasum henzilaki. Imungdagi mama mapabu kokthoklagi khalli. Adubu angakpani. Akibana heman kibana Laija uangangba phauthokidri. Laimuduna tunglomdagi Laijagi lengjumda tapai. Laija akanba makolga loinana lauramlaga mafam aduda gyan mangduna takri. Imungda tumdana lairiba Laijagi mama bembemna haipet tahobugum tawi. Bembemna tumna asamna marakpada machanupi Laija lairamdabaduda Laija haina thenglaba ahingduda kawi. Bembem mapan thongi rom aduda yenglekpada thong hangduga lairambadu uri. Laija dubu mapandaga thokri jalo. Ase haidana mapanda thonglei. Mana thongji hekan thorokpada uri. Machanupi na gyan mangduna leimaida taduna lairambadu. Bembem madu urubada jensinduna Laija bu nom-nomduna haudoe. Laija, kaidoragise? Tabro nangbo imana kaurise? Laija. Bembemna mahaki mapuraiba singkhaibo amung mapandagi yamna pakhana lauduna kaurei. Mapa, tabro, amda thoklo. Nasanu phiste kaino matawkhre. Amda thoklo. Asi haidana thenglaba ahing aduda lawi. Singkhaisu mahagi nupina kauriba adu taraduna mangonda chenthorei tumlambadagi. Machanupibu gyan tadana leimaida taduna leirambadu ubada machanupibu gyan tanaba kauri. Somdadi Sangita tawriba mataw adu loina uriba khangliba ngaktani. Sangita na lai amuba phataba adu kausilamlaga karisu khangdaba saraduna manawpa chinglel khoigi mayumda lakli. Sangita na hai chingkhai khidawbu yauragini thenglaka sida. Chingkhai nasu Itaima Aikoi Laijase aikoina tumligaida mapanda kana laurumlaga gen mangduda taramli. Aikoi sukaribata khangudre. Asi hainaringai Laija gyan khara lakpa male. Mamit adu tamna pangthorei. Bembemda Laija haiduna gyan tarabo hangi. Laija su tamna hogotuna. Tare ima. Sangitana Laija nangbo kamaina tawrido? Machobi ai kemta ningsingba thoktre. Asi khakhairei. Sangita su ho ajudi machofisu chatlage ko. Asi hairamlaga Sangita momon tawduda chaikri. Singkhai bembem Laija makuihum amu imungda sanglaktuna. Singkhaina hai mama khoichu lakhangwado khara oktu uhe. Bembem su hoi hai adu hairaga bembem su chatkri. Asamna tawna numitu su hokri. Nongma haukhibana Laijagi class 9 gi final exam su haugadaba numi nipani mukta ngasila ami. Nongma thadoida Laija da phone tawra ami. Matam aduda Laija mamaga puna ingkholda thabak tawri. Magi phone adudi imungda stas tawraga thanomlibani. Aduna phone lakpadu tadri. Thadoi asomda kaino masinu pisina phone du sungpai ka paidrasina. Ngasidi paidabo khangniba tawsangiyong. Asi haidana phone adu hanjin tawsilami. Laijagi mama bembemna phone lakpa adu taraklami. Adudagi ibema nangi phone oining laise. Laija su hoima asi hairaga imungdomda sangla ami. Aduga phone adubu makut aduna parkhotuna yingi. Thadoini ne sidi. Asi hairaga phone adu okhatlami. Thadoina kaino ibema phone ga sungpat paidudubo? Nati he ai tahodabaini. Kay lerege? Thadoina ahing do school ka bahurani na harakpani.
ꯑꯁꯤ ꯍꯥꯏꯒꯅ ꯇꯧꯕꯅꯤ ꯕꯦꯃ ꯂꯥꯏꯖꯅꯃꯨ ꯑꯗꯣ ꯅꯪꯗꯤ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ ꯊꯥꯗꯣꯏꯅ ꯍꯌꯦꯡꯗꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡꯗꯩ ꯑꯗꯨꯝ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯣꯏ ꯂꯥꯛꯀꯦꯁꯨ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯔꯤ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯑꯇꯟꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯂꯥꯏꯖꯥ ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯄꯣꯠ ꯑꯃ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯂꯥꯏꯖꯥ ꯀꯔꯤ ꯇꯥꯁꯤꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯇꯥꯔꯝꯗꯦ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯗꯥꯔ ꯃꯔꯨꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯛꯐꯝ ꯑꯃ ꯇꯧꯍꯧꯏ ꯃꯁꯥꯗꯣ ꯁꯣꯏ ꯂꯥꯎꯏ ꯁꯣꯝꯗ ꯁꯪꯒꯤꯇꯥꯗꯤ ꯂꯥꯏꯇꯤꯟ ꯃꯍꯩ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯥ ꯁ꯭ꯀꯨꯜ ꯌꯧꯔꯤ ꯊꯥꯗꯣꯏꯁꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯊꯥꯗꯣꯏ ꯂꯥꯏꯖꯥ ꯑꯅꯤꯒꯤ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯏꯖꯥꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯁꯦ ꯂꯣꯏꯗꯣꯔꯦꯀꯣ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦꯀꯣ ꯊꯥꯗꯣꯏꯁꯨ ꯑꯗꯣ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀ꯭ꯂꯥꯁꯀ ꯌꯧꯗꯕꯤꯗ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯐꯝꯃꯒ ꯂꯩꯔꯗꯤꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕꯗ ꯈꯜꯂꯒ ꯂꯩꯔꯣ ꯁꯣꯝꯗꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯛꯅꯤꯡꯗ꯭ꯔꯤꯁꯤꯒ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯕꯦꯜ ꯑꯗꯨꯁꯨ ꯇꯥꯔꯛꯇꯨꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯍꯧꯔꯛꯂꯤ ꯁꯪꯒꯤꯇꯥ ꯁꯣꯝꯗ ꯍꯟꯗꯛꯇꯤ ꯈꯔ ꯀꯟꯕ ꯃꯍꯩ ꯑꯃ ꯊꯥꯖꯤꯜꯂꯒꯦ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯪꯒꯤꯇꯥ ꯇꯨꯃꯤꯟꯅ ꯃꯤ ꯀꯅꯥ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯅꯥꯄꯤ ꯈꯔ ꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯍꯩ ꯀꯌꯥ ꯊꯥꯖꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯏ ꯃꯥꯒꯤ ꯒꯥꯔꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯪꯒꯤꯇꯥ ꯃꯥꯕꯨ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯤ ꯆꯤꯡꯈꯩ ꯒꯥꯔꯤꯁꯨ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯑꯁꯪꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯃꯉꯥꯜ ꯇꯥꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯗꯨ ꯆꯤꯡꯈꯩꯅ ꯍꯦꯛ ꯎꯔꯤ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯆꯤꯡꯈꯩꯅ ꯂꯥꯞꯇꯛꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯁꯪꯒꯤꯇꯥ ꯍꯧꯒꯠꯇꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯊꯤꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯆꯤꯡꯈꯩꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯇꯩꯃ ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯁꯨꯝꯅ ꯍꯩꯔꯛꯏ ꯁꯪꯒꯤꯇꯥꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯁꯪꯒꯤꯇꯥ ꯁꯧ ꯂꯥꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯆꯤꯡꯈꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯕꯦꯝꯕꯦꯝꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯕꯦꯝꯕꯦꯝꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯄꯥ ꯏꯇꯩ ꯍꯣꯏ ꯏꯆꯦ ꯍꯣꯏꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯃ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯤꯡꯁꯦ ꯆꯤꯡꯈꯩꯅ ꯆꯤꯡꯅꯕꯗꯤ ꯂꯩꯔꯤꯕꯅꯤ ꯕꯦꯝꯕꯦꯝꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯤ ꯃꯅꯥꯎ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃꯇ ꯍꯔꯥꯎ ꯀꯧꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯉꯍꯥ ꯅꯣꯡꯃ ꯂꯥꯏꯖꯥꯅ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯗꯨꯗꯒꯤꯅꯦ ꯑꯩꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯤꯕꯁꯦ ꯃꯃꯥ ꯈꯨꯗꯝ ꯄꯥꯎꯗꯝꯅꯦ ꯂꯩꯇꯕꯅꯤꯅ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯤꯁꯤ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯆꯦꯁꯨ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕꯅꯤꯅ ꯂꯥꯏ ꯇꯤꯟꯒ ꯊꯥꯖꯤꯜꯂꯛꯑꯕꯗꯤ ꯃꯄꯥ ꯑꯩꯈꯣꯏꯕꯨꯗꯤ ꯈꯔ ꯐꯩ ꯂꯥꯏꯖꯤꯒꯤ ꯈꯔꯁꯨ ꯈꯟꯗ ꯌꯥꯗꯕꯅꯤ ꯆꯤꯡꯈꯩꯅ ꯃꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤ ꯏꯆꯥꯁꯤ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤ ꯑꯗꯣ ꯃꯃꯥ ꯏꯆꯥ ꯂꯥꯏꯖꯁꯦ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 9ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯕꯣꯔꯗꯤꯡ ꯍꯥꯡꯉꯤ ꯐꯁꯨ ꯌꯥꯝꯅ ꯐꯩ ꯀ꯭ꯂꯥꯁ 10 ꯀꯥꯗꯣꯏꯅꯤꯅꯅꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯈꯪꯕ ꯍꯩꯕꯁꯨ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯗꯨꯗ ꯊꯝꯂꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯕꯦꯝꯕꯦꯝꯅꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯅꯕꯨ ꯐꯔꯕ ꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯖꯕꯨ ꯀꯧꯔꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡꯈꯩ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯄꯪꯈꯟꯅ ꯈꯟꯖꯤꯜꯂꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯇꯩꯃꯅ ꯇꯧꯔꯛꯂꯤꯕꯁꯤꯡꯕꯨ ꯀꯔꯤꯅꯣ ꯈꯟꯒꯗ꯭ꯔꯥ ꯀꯣꯛ ꯁꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯑꯝꯃꯤ ꯆꯤꯡꯈꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤꯕꯅꯤ
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯦ ꯂꯥꯏꯖꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯏꯃꯥ ꯍꯪꯆꯤꯠꯅꯦ ꯑꯣ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯀ꯭ꯂꯥꯁ 10 ꯁꯤꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯤ ꯁꯨꯝ ꯇꯝꯕꯗꯤ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯤꯡꯈꯩꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯇꯨꯅ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯍꯟꯗꯛꯇꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯀ꯭ꯂꯥꯁ 10 ꯁꯤꯇꯪꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯣ ꯂꯥꯏꯖꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯤ ꯁ꯭ꯀꯨꯜ ꯌꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯉꯟꯅ ꯂꯥꯛꯈꯤꯕ ꯑꯣꯏꯕꯅ ꯃꯤ ꯑꯃꯠꯇꯁꯨ ꯂꯥꯛꯅꯗ꯭ꯔꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯃꯃꯥꯟꯅꯕꯤ ꯑꯇꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯂꯥꯏꯖꯥꯅ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯗꯨ ꯂꯥꯏꯖꯥꯅ ꯍꯦꯛ ꯎꯔꯦ ꯎꯔꯤꯕ ꯑꯗꯨ ꯁꯪꯒꯤꯇꯥꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨꯗꯨꯅꯤ ꯂꯥꯏꯖꯥꯁꯨ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯒꯤ ꯃꯅꯤꯡ ꯋꯥꯏꯔꯞ ꯕꯦꯟꯆ ꯑꯃꯅꯤ ꯀꯥꯜꯂꯒ ꯃꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ ꯂꯥꯏꯖꯥ ꯃꯁꯥꯗꯨ ꯁꯨꯝ ꯀꯤꯔꯛꯑꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ ꯃꯥꯅ ꯑꯁꯤ ꯈꯜꯂꯤꯉꯩ ꯉꯁꯥꯏ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯃꯥꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯑꯝꯃꯤ ꯂꯥꯏꯖꯥ ꯍꯟꯗꯛꯃꯨꯛꯇꯤ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯉꯁꯥꯏꯒꯤ ꯂꯦꯞꯂꯝꯕ ꯁꯪꯒꯤꯇꯥꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯗꯨ ꯍꯟꯗꯛꯇꯤ ꯂꯥꯏꯖꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯛꯇꯨꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ ꯂꯥꯏꯖꯥ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯈꯔꯗꯤ ꯂꯥꯛꯅꯕ ꯍꯧꯅꯔꯤ ꯂꯥꯏꯖꯥꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯕ ꯅꯣꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯁ꯭ꯀꯨꯂꯔꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯃ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯂꯥꯏꯖꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯂꯥꯏꯖꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯋꯥꯔꯗꯦꯟ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤꯔꯝꯃꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯂꯥꯏꯖꯥꯗꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯁꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯝꯇ ꯂꯥꯎꯅꯤꯍꯦ ꯑꯉꯥꯡ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯅꯔꯝꯕ ꯃꯤ ꯈꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯂꯥꯏꯖꯥꯗꯤ ꯃꯤꯅ ꯀꯧꯕ ꯂꯥꯛꯄ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯒ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯈꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯅ ꯂꯩꯕ ꯑꯃꯥꯏꯕ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯃꯥꯅ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜꯗ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯆꯤꯡꯈꯩꯅ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯔꯤꯁꯨ ꯂꯤꯕ ꯂꯣꯏꯔꯕꯅꯤꯅ ꯀꯅꯥꯅ ꯀꯝꯗꯧꯕꯒꯤ ꯀꯔꯝꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣꯗꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥꯅ ꯂꯣꯏꯅ ꯈꯪꯂꯤꯀꯣ ꯅꯈꯣꯏꯒꯤꯁꯤꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯔꯛꯄꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯂꯥꯏꯍꯟ ꯑꯃꯨꯛꯇꯪ ꯍꯟꯇꯣꯛꯈ꯭ꯔꯒꯅꯦ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯧꯔꯛꯂꯤꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯜꯂꯤꯕꯁꯤꯗꯤ ꯅꯈꯣꯏꯒ ꯌꯥꯝ ꯅꯛꯅꯅꯕꯨ ꯂꯩꯕ ꯃꯤꯅꯤꯅꯦ ꯌꯥꯝ ꯈꯪꯅ ꯍꯩꯅꯕꯨ ꯊꯥꯖꯜꯂꯛꯏꯅꯦ ꯃꯥꯒꯤꯁꯦ ꯆꯤꯡꯈꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯃꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯥꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯅꯅꯦ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯃꯪꯂꯦꯝꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯣ ꯂꯥꯏ ꯇꯤꯟꯃꯨ ꯊꯥꯖꯤꯜꯂꯛꯄꯒꯤꯅꯤꯀꯣ ꯅꯈꯣꯏꯗ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯔꯛꯈꯤꯕꯅꯤꯅꯦ ꯑꯣꯖꯥꯁꯨ ꯅꯩ ꯃꯊꯪꯒ ꯍꯦꯛ ꯇꯧꯔꯛꯄꯗꯅꯦ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ ꯆꯤꯡꯈꯩꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯋꯥꯠꯂꯤꯅꯦ ꯑꯣꯖꯥ ꯋꯥꯔꯧꯕꯤꯔꯣ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯔꯨꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯈꯔ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯇꯧꯕꯗꯤ ꯑꯃꯥꯏꯕ ꯃꯪꯂꯦꯝ ꯁꯦꯜ ꯊꯨꯝꯗ ꯈꯔ ꯆꯣꯞꯄ ꯃꯤꯅꯤ
ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯩ ꯃꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤ ꯑꯗꯨꯁꯨ ꯂꯥꯛꯅꯕ ꯂꯦꯞꯇꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄ ꯑꯣꯏꯅ ꯌꯦꯡꯅꯔꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯈꯔ ꯈꯔ ꯆꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡ ꯊꯥꯗꯨꯅ ꯑꯣꯖꯥ ꯑꯇꯩꯕꯨ ꯀꯧꯍꯜꯂꯤ꯫ ꯑꯣꯖꯥ ꯑꯇꯩꯁꯨ ꯂꯥꯛꯇꯨꯅ ꯂꯥꯏꯖꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯖꯥꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯆꯤꯡꯈꯩ ꯌꯨꯝ ꯌꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯥꯅꯦ, ꯀꯅꯥ ꯍꯪꯕꯤꯕ? ꯑꯩ ꯁ꯭ꯀꯨꯜꯗꯒꯤ ꯇꯧꯖꯔꯛꯄꯅꯤ꯫ ꯂꯥꯏꯖꯥꯗꯣ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕ ꯃꯥꯜꯂꯤ, ꯑꯝꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯕꯦꯝꯕꯦꯝꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇꯁꯨ ꯊꯨꯅ ꯌꯥꯡꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯅ ꯇꯧꯔꯤꯅꯦꯁꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯀꯩꯅ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯅ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯏꯖꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯪꯒꯤꯇꯥ ꯁꯣꯝꯗꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯦ ꯍꯥꯏꯕꯗꯣ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯏꯖꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯗꯤ ꯁꯪꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯉꯝ ꯇꯥꯟꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯪꯒꯤꯇꯥꯗ ꯑꯃꯥꯏꯕꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯂꯥꯛꯆꯕꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯁꯪꯒꯤꯇꯥ ꯃꯁꯥꯗ ꯁꯨꯝ ꯆꯩꯅꯥ ꯐꯪꯂꯛꯑꯝꯃꯤ꯫ ꯁꯪꯒꯤꯇꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯃꯨ ꯑꯗꯨ ꯊꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯪꯂꯦꯝ ꯃꯍꯩ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯉꯝꯗꯨꯅ ꯂꯥꯏꯖꯥꯅ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯀꯟꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯡꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ "ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯁꯦ ꯏꯆꯥꯅꯨꯄꯤꯁꯤ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯄꯤꯔꯛꯏ꯫ "ꯏꯁꯤꯡ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯣ ꯂꯣꯏꯅ ꯆꯥꯏꯊꯣꯛꯎ, ꯑꯗꯨꯒ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯈꯨꯠꯇꯅꯦ ꯍꯦꯛ ꯁꯤꯖꯤꯟꯕꯤꯌꯨ." "ꯍꯣꯏ ꯑꯣꯖꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯏꯖꯥꯗꯨ ꯏꯃꯨꯡꯗ ꯇꯞꯅ ꯄꯨꯁꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯥꯁꯨ ꯀ꯭ꯂꯥꯁ 9ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯈ꯭ꯔꯤ꯫ ꯁꯪꯒꯤꯇꯥ ꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯑꯝꯃꯤ꯫ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯆꯤꯡꯈꯩꯁꯨ ꯆꯪꯕꯤꯔꯒꯦ ꯈꯟꯅ ꯀꯅꯥꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯕ ꯂꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯖꯥꯁꯨ ꯃꯃꯥꯆꯧꯕꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯂꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯗ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫